India dagi tokhai taningba forcing Dhaka thamduna North State hairiba Seven Sister asi India dagi Thadatpada mating Pangani haina Bangladesh ki National Citizen Party NCP ki leader Hasnat Abdullah na phongdokhrei. News 18 gi pau amana makha taraduna Seven Sister hairiba asi Arunachal Pradesh, Assam, Manipur, Meghalaya, Mizoram, Nagaland amadi Tripura sigi manungda Assam, Meghalaya, Mizoram amadi Tripura state sing asi Bangladesh ka ngamkhai thangnana leiribani. Loinra mafam asigi ihul amadi strategic sensitivity khange ngarang Dhaka gi Central Sahit Minar da miyam punbada wangang laduna Abdullah na haikibada anti-India force natraga separatist group sing Bangladesh da mafam piduna thamlaga India dagi Seven Sister asi thadatna bohotnagani haina lauke. North State singi militant sing amadi separatist group singi transit route ni logistic base ni amadi sanctuary ni haina India na kumza lising amaga chamapan marifutara dagina lising ani fauba Bangladesh ta moral siduna laklibane. Assam amadi Tripura dagi tongan ba insurgency outfit singi camp sing safe house sing amadi network sing mating pangtuna lei haina moral shirakhibane. Tripura ki case amada tokhai taningba group National Liberation Front of Tripura NLFT amadi All Tripura Tiger Force ATTF ki West Camp sing Bangladesh ta thamduna thabak tawhali haina India gi security agency sing na haiduna lakhibane. Aduta sunatana India gi official sing na haibada Bangladesh ta training tawi khulai sing leshili aduga India gi security force ta border lansin laga attack chatharaba matung border lansin duna changjafam lori hairibani haina maral silibani haike.